Lamlakki Sha Uchek Yaona Thawai Panba Shing Asi YAODANA MEEOIBA KHUNAI LEIBA YAROI MAKHOIBU Eikhoina Yokhatpagi Tangai Phadaba Lei HAINA Chief Conservator of Forest LONGJAM JOYKUMAR na PHONGDORAKLI Humfutara Suba Wildlife Week ki saruk ama oina Forest Department gi Wildlife Wing na Manipur Adventure and Mountain Biking Association ga punna sinduna koirengai dagi Iroi sembada leiba Manipur Zoological Garden fauba chatkiba cycle rally ama lamthabagi thoramda wafam asi mahangna phongdokhibani Koirengaida leiba Manipur Forest Training School dagi lamthakiba cycle rally aduga mari lenana Chief Conservator of Forest Wildlife LONGJAM JOYKUMAR na makhatana hai Wildlife Conservation through coexistence haiba theme asida pangthokliba Wildlife Week asigi manung channa miyamda Lamlakki Thawai Panba Sha Uchek amadi umang wamang sing kannaba paukjel puba cycle rally ama seliba asi afaba khongthang amani kumja lising amaga chamapan yangkai manga dagi hauna pangthokliba Wildlife Week asi ngasidi chahi humfutara sure chahi humfutara suba chayol asigi manung channa ngasi pangthokliba cycle rally asida sarkyariba singna isana isabu environment activist ama oibada natana Lamlakki Thawai Panba Shing asi kangadabani haiba paukjel asi miyamda soidana yiholagani Lamlakki Thawai Panba jiba Shing asi kangadabani haibagi matang asi hojikti miyamna ayamba khangnare haibiyai Lamlakki Sha Uchek Shing hatpagi chang khara makhaidi hanthare haibiyai Chingi district sing the suit Tankul Furupna Kundaba, Kul Chani Kuntragi Matakta hunting to way Yaroi Hibagi thing but Tambale Creamadi, Paumai Furup Kisu Makoigi area da hunting to what thing belay cray. Lamlakki Thawai Panba Shing Asi YAODANA, Eikoi MEEOIBA Hing by Yaroi Hibasi, Eikoi Punna Kamina Si HAINA, Mahakna Makataki. Lamlakki Thawai Panba Shing Asi YAODANA MEEOIBA Eikoi Hing by Yaroi Hibasini. Masigi wakhalonsi ekoi mipung khudimukta gyan tahanba masini yamna maruibase honesty yam leire honest yam leire tampaki lamste da ekoi gi matam amada ekoi usse oya pharam bakholam ba adugi sangya mantare lai wise ekoi singdasu ekoi gi se ekoi gi tangkhun gi community singna ekoi moi gi tangkhun tariba 230 village da hunting to yaroi ga haiba ko adigi madui matung da ekoi Paumai community nasu makhoi lamse da hunting taroraga haipa adegi Tamilong the Rainforest Club naharon me amo tholokna amul felcon migratory bird masi happy arogana tholise it is very good as kanone development e ko adu ngasi Eikhoina sachagadwe second release stegi horaga ngasai hafta minu thong si phawraga forest office sanjay thong complex si phawraga play over si lalaga jubok chatorini Chaurakna cyclist Chani Rom na saruk yakiba cycle rally aduna Imphal Dimapur lambida makhapang na laklaga Chingmai Rong amadi North AOC Rom da laklaga hata tam na laklaba matung konung mamang taraga sanjenthong faudana lakhi Kanglagi Western Gate Rom da chatlaba matung Bir Tiken Drazit flyover lalaga laklaba matung Uripok lambida chatlaga Manipur Zoological Garden da loisinki rally edu da saruk yakiba mambagi members su oriba Rimski Medical Superintendent Professor Nepram Sanjip na hai Wildlife Wing na asigumba rally ama senduna miyamda Lamlakki Sha Uchek Shing kannaba amadi MAKHOIBU yokhatnaba miyamda paukjel ama piriba asi yamna matang chaba amani MEEOIBA KHUNAI na hingbada Lamlakki Thawai Panba Shing asi yamna maru oi MAKHOIBU Eikhoina maram chadana hatok piroidabani Eikhoina ecosystem asi ningthina ngak senduna thamba haibasi yamna tangai phadaba amani hainasu mahakna makhatana phongdokhi Eikhoina ngasi punjeri city 78 Wildlife Week ka loinana Eikoi gi lam asida Eikoi gi wildlife se kamaina conserve tawgadagi haibasini Eikoi di yam sengna harabade cycle thoba group ni Eikoi si nature bu conserve tawba carbon footprint hanba amasung lairiba ecosystem haibadi magi lairiba mi flora fauna punamaki balance thamba haibje Eikoi gi pandamni adura masida Eikoi cycle thoba yam punra ngasi mi yame chani chahum sore masi ngasi gi wildlife conservation asibu support tawbo ina ngasi cycle thoba si lakse number 1 ID cycle pamjawa group nina Eikoi gi pandam di bike sana timama lei masi gi pandam di 50 by 30 haibani Eikoi gi 2030 da Eikoi gi leiriba city da kilometer gi manga manung da thoba yaba office ka ba yaba school ka ba yaba se bicycle loin thoba adu oragadi bicycle da thoragadi Eikoi gi awaba sa duk matik kokani traffic congestion leiraroi pollution leiraroi lambi inararoi hakchang pharani aduna pandam di 30 by 50 cycle sibu thoradi awaba kaya kokani hebche hajini